Arambai News Guwahati da Mithelon ki pau tabiriba singbu ihan hanbu maktada chingangbam Susitra Ranina kurumjari. Hauzik pungpham asi fawbagi oina maruiba samlapa pau khara longminarase. Mizoramdagi mitai machasing thoklakpa lepa leitri maraksida haukiba July 12 thangza numitagi hauna monitoring committee Lakhipur na sinlangduna South Barak Hall Binakandi part 2 da hangliba relief camp ta ngarang nungthil pung ahum tabada Kasar district ki SP Numal Mahato na luchingba team ama laktuna camp ase hakthina na yengsinkhre amadi camp asida leiriba miyoi singa unaduna wari watai sanakhi amadi makoina Mizoramdagi mafam asida lakpagi maram kyasu kupna hangkhi khongchada duda kasargi additional SP amadi Lakhipurgi SDPO loinana OC na chingba police ki awang bathaki miyoi kyasu loina rakhi wari sanaba duda monitoring committee ki president Khaidem Kanta amadi atai member singsu saruk yakhi ngarang fawbada monitoring committee na hangliba South Barak Hall Binakandi relief camp asida Mizoramdagi lakpa mitei macha yankhai mathoi sukhre makogi manungda punna nupa kunmari nupi tara taret nupa macha taret amadi nupi macha ahum yauri haina committee ki convener N Nandamohan na khangalakle Makalnasu khudaki oiba mifam ama kauduna Mizoramdagi lanjilakliba mitei chilinau singbu karamna amadi kadaida lehangadage haibagi matangda khanaba haukhre Chairman RK Sanahal na mifam apoiduna phamkhiba mifam aduda Dr KN Chan Yunam Nadia Chan CH Mohan L Champalal S Suvankar L Robindro M Rina Pradeep RK Gopalsana CH Nabakumar M Biramani M Gunadhon amadi A Sopanna chingba saruk yakhi Mizoram da lariba mitei sing lanjilarak pasiga mari leinana Government of Mizoram amadi Government of Assam ga wari sanaba Mizoram dagi mitei sing lanjinarakle haiduna Assam da lariba civil society organization singna thokhaningdaba thokdok amata thokhan bidanaba amadi Mizoram dagi lanjilakliba ichil inaw singda civil society organization singna punna mateng pangminasi hainasu makalna haizarakle Guwahati da mitei nupi macha ama siduna leramle nupi macha sigi apokpa Imphal dagini DDK Silchar da thabak tawi hairi traveling agency amada thabak tawbi masagi chahi 19 muk surabi Revika Thodam Guwahati Rupnagar LP School manakta varada leibani Jorhat tagi mahaka yanazaba asmis nupa mana hatpa oiramgani chingnari mara leraba nupa sisu Bangagar police na phakre Manipuri People's Front MPF na luchingba Lubasigi Thomi Singh Yauna Manipuri Lupkyagi Mute Singh na media ga loinana Bangagar Police Station da ngrang thomjinduna todo asigi matangda matik chana thihumba chathaduna mihada sigi matangda mari makhong pumba thigatnaba amadi mihad pasibu matik chaba chirak pinana basu taksin khi ngasi nupi macha sigi postmortem tawani su haire Asumna irang phataba matam asida maroina mayumdagi mapanda thoraklaga lairik laisu tamliba natraga thabak toriba mitei nupi macha sing yamnamak cheksina leibiyu maroina Guwahati gi PG natraga barada leiduna leiriba nupi macha singna makalamatagi khudong thiba natraga khudong chadaba amahek mayok narakpada MPF natraga atei mitei singi oiba civil society organization amada hektamak khudakta khanghan birao haina MPF na haijarakle Manipur thokliba irang asiga mari leinana relief camp sing da mateng pangnanabagi damak makalda tengbang pibirakpa lepa leitri Borbil Merapai bil loop amadi Borbil khunja singna lupa lising kulhumdoi loop asida khusinarakre khusinarakhibaduda makalgi marumakok oiba sing yaungna S Jayanti W Bimola L Bino W Vijayani TH Sangitana chingba Merapai bigi phamnaiba amadi member singsu saruk yakhe Panbayai, Hokiba July Kunithoi the Su Makalda Mitei Christian Tengbang Loop Binakanti Part 2 gi President Tongbam Brajachan General Secretary Maishnam Ratanam di Maishnam Indirana Lupale Singh Manga Mateng Pangbirake. Makatana bank account ki kuthangda Akhom Abhijit Singh Sonai Tulagram Nasu Lupale Singh Tara Mateng Pibirak Naba Makalda Sinarake. Hauzik Manipuri Pauda.
ngasi di Manipur gi kangluk ki irang asi gear panthalak pagi maong ama urak patana tana anoba saklon ama uwa fanglakle lan asida kuki khulai paiba militant singa lenga ki security force ka phongna kapnaba uwa fanglakle Bisnupur amadi Churachandpur district ki tainaba torbung tera khongsang bi maning amadi tronglawbi gi mafam ahumda kuki militant singna nongmai caption duna landarak padagi mafam asibu ngak seliba kumaon regiment ki kangbuga akanba maong da nongmai kapna khre July kunithoi gi numidang da akanba maong da nongmai kapna khraba matung ngarang nongalamdai da su tera khongsang bi manung moirang tural mapanda militant singna bomb yauna nongmai kapsilakhi Togdogatuda tera khongsang bi tera khongda leiba Muslim nupi ama nongmaina panduna sokpadagi Imphal gi Rajmedi city da laikanaduna leiri Hasima kaubi nupi asi nongmai kapsilakle khangbadagi pakthaduna imungda changlaklaga kangkha makhada lot naba hotnaringai nangal gi sarukta ama aduga yet thangba phaibakta maru amaga panduna sokhi khudakta Bisnupur district hospital da pukhatki adubu phibam lusilakpadagi Rajmedi city da refer tawrakhibani Kuki militant singna nongmaitana tana bomb su kapsilakhi haibasi pokhai hawdaba bomb ani hawjiksu torbungi labukta taduna leibadagi khangbangamle Thogdogaduda torbung banglada leiba kumaon Casper gari amasu mai chakhi hairi Hojik khana ningai oiribade maikai ani dagi phanak kana kapnarabasu police commando sing thogdok thokpham da changhandabadagi phawja khai police station da kuma yengduna dumak leiba takhi Kari maram ki tamak kumaon regiment na commando changhandribano hangba yaba wahang ama oirakli Thogdogadu da kuki militant yamdrabada mangarom sibatana tana kaya amasu asoka pan nangamba yai haina thasanari Nongmai kapna basina maram oiraga manak nakpada taba mitai sing amukasu mayum thadokuna lanjenaba haukhre Thogdo asigi matung moirang kaithel kaba lepna kibatana tana dukan singsu thonglo nakhe moirang mai kaida leiba nupi lising ama hena thoraktuna moirang lam khaida army gi gari chathuksin toba thingki rang ayuk angan badagi hauna BSF yauna army gi gari kaya nongmai kap na pham yauna changsinaba hotnarakpada army gi gari pumba moirang lam khaida nupi singna thatuna thamki loinana kukila loba singna mitei khun singda makhatana landarak kadra chingna badagi mitei khunja sing nupi nupa khaidna khun ngak senbagi mikup na hum singna leinare so haire Asumna lan maraksida army na phizam setlaga mera paibi singna thatuna thamliba lambi sing lan thoknaba hotnabagi paw amasu adumak lakle ngarang ayuk yari poklomda mera paibi ima singna lambi da arakpa gari sing check tawringai bolero amada phizam setlaga tonglakpa kunma thoi suba phera commando gi major ani amadi naik amaga mioi ahum mera paibi ima singna pharaga thobal police ki commando da khusina khre Makoigi makuta waki toki na chingba yaurambadagi mera paibi ima singna irang haurakhi Thobal district police ki commando team ama khudakta lakpadagi army gi miyoi ahumadu commando police singda khusinakhi Handaki viral jatkiba video adu da chenabani haiba miyoi sing phananaba ngarang ayuk Manipur police ki DIG Thamthing na luchingba police kangbu amana yari pokta laktuna thihumba chathabada nupi mayamga police ka muknabagi thodok ama thokre khulasi question duna combing operation changsin duna chahi 35 dagina kuntra fawagi manung de leiba nupa sing khandokhi makoi gi marak tagi nupa macha kuntra nipan amuk khandoklaga police ki gari da punana hotnakhi adubu nupi singna gari adu koishilaga nupa macha sing adu pukhiba yaroi haiduna namduna mulhaukhre police na miyoi ahumgi maming matha amadi photo na chingba puduna chatkhi adubu ahum adugi manungda nupa macha anidi thokdok thoktringai mamangdana relief camp ta leikrabani handakta mayumda halakpata ngairibani hairi Haukiba July kunmathoigi nungthil lamlai kendrigi manung chana sabungkho kunogi maning thangwada leriba chingdagi AK47 amadi M16 nongmai paiba phimu setpa kuki militant kunrom kumtharalaga makoina khudum chanduna leriba sabungkhok maningi chingda leiba chekon aduda changsinki hairi mitei khunja sing mipaina badagi manak nakpada leriba BSF ki kangbuda paw piduna thihumba chathaki so hairi Irang asina maram oiraga National Highway ani Imphal Dimapur amadi Imphal Jiribam lambida gari chathusin tawgi khudongchadaba kaya mayoknabadagi Manipur miyamgi chana thaknaba potlam sing pushinbada apanba kya leiriba si kokhanabagi damak ngasi Khongsang railway station da chana thaknaba puba potlam kaya puba train ama thunglaragani hairi tongan ba chana thaknaba potlam sing puba train asi Guwahati dagi ngarang lamthakre
Kanglup ki irang asida mayum makkai mai thadokkhibadagi relief camp singda changdafam loduna lariba miyoi singna matam kharagi oina leinanabagidamak leingakna Sajiwa jail amadi Kakching district ki EITB leikon da sagatliba prefabricated yumsing August ki ahanba chayolda miyamda kusinaba yana leiri hairi imung lising ahum hena leinabagidamak lupa crore chamaga nifumapan dasmik taruk taret changna hariba project asi leingakna paikhatlibane Manipur ki civil society lupkya gi alliance ama oriba kokomina lamai ahum panba cherol ama European Parliament EU gi President Mrs. Roberto Metsola da pishinkre Manipur gi oriba phu masi matang da European Parliament na handak da lawkhiba warep sing adugi da makthagat pa phungdokhiba ga loina debate adu da naina khiba sing adugi matang da sengdokpa amadi chumthokpa khara thamladuna resolution adu da issue asibu lamjing duna puriba narco terrorism gi critical issue asidi nakoina na thamkhiba ga loina na muknariba si Christian minority amadi majority Hindu Mitai Hindu community gi maraktani haiba aranba perspective piki haibna chingba ning piki basi ningba kainingai ni haina mayek sengna pankhi issue asi hena mayek sengna khangnanabagi damak cherola sida hogjigoriba phibam amadi muknariba sigi root cause sing nainaraduna key point nipan amasu kokomi gi maikei dagi thamkhi masigi manungda hingsa thoklibasi dharmagi oiba lan natte masi immigrant chin kuki narco terrorist group singna maikei amada aduga indigenous mitai community singna maikei amada leiraga muknarakpuni haiba wafam key point sing asigi manungda yawi haire Haukiba July kunma thoida Ziribam gi Borobekra subdivision gi manung channel laiba Lama Butang Khalda Mama Macha Low Lingduna Laying Chingmini Haina Chingnabasingna Laklaga Bengali Hindu Gaurango Vaishnav ki Machanupi Jahinoribi Kumari Vaishnapu Paraga Puduna Chatkibadagi Thiva Kangdana Lairaki Adubu Borobekra Police na Nongalakpada take the Kaitran Pimachasi rescue Tobangam Cray Hausegatopa Pausing da Mizoram dagi Mitai Singh Chatkro Haikiba Pamragi Wangang Honglakli Mizoram da Lariba Manipur gi Mitai Singda Mizoram Thadoknaba Haikiba Laite Jacksina Lainabatang Haikibani Haina Pamrana Hairakli Makogi press release adu Lana Sandoki Haina su Lup Asigi Mihut Singna Ningamdaba Fongdorakre Mizoram Lengang na su ngarang masigi matang da sengdoraki madudi Pamrana Haukiba July kunma thuida thokiba press release adu press ki section kharada Mizoram da lariba Manipur gi mitai sing Mizoram thadokadabani haina lana pau sandoki tasengna di press release adu checksina leinaba khaktamak haizaba ichamchamba advisory amani haina Mizoram lengakna sengdorakli Home Commissioner Pu H Laling Mauyana makoigi Office chamber da Pamragi Mihut Singa Paminakre, Mifamaduda Pamragi Mihut Singna, Makoina Tokriba press release adu Manipura Husik Tokliba ethnic conflict asigi matangda public sentiment Miyang Tamlaga, Mizoram the Lariba Mitay Sing, Jackson and Lainanabagi, Haizaba, Icham Chamba advisory ni dictatsu nate, Mitaida, quit notice pibasu nate, Hierarchy. Ethnic conflict asigi matang da lengak na lokhaliba thorang sing Home Commissioner na Pamragi Mihut Singh da thamki Pamragi Mihut Singh na su state asida ing tappa amadi santi kaihendana thamnabagi damak makogi press statement adugi matang da makata na thigatlaroi haina su warep lawkhre mifam asigi matung da Home Commissioner sina All Mizoram Manipuri Association amagi Mihut Singh su unaduna makogi safety amadi security ki matang da thazaba piki amadi tonga da thazabidanaba haizaki loinana mitai government employee amadi mahiroi sing press statement aduna maram oraga state asi thadoktuna chatpi khidanaba su haibiyu haina amagi Mihut Singh da haizarakhe Panbayai, Garang Fawda Manipuragi, Chin, Kuki, Jo, Mioilising Tarani, Toiga Chonga, Marfumari, Mizoram, the Chilak to Natsinga from Loduna Lady, Amadi Hoxic Pawda, Hingsana Traga Toga the Togdok Amata, Tokpasu Laitri, Haina, Home Department, Hierarchy. Amarom the Central Young Mizo Association YMA na Mizoram the Tabak Tauba Natraga Lairiba Mitay Singna Lagliba July Kunmanga Lepak Popanumid Jo Sing the Solidarity
oina chatkadoriba NGO Coordination Committee gi rally asina maram oiraga mipai bidanaba amadi pakhat bidanaba su haizarakle Imphal amadi Imphal gi akoibada leriba amadi laik laisu tamliba mizo ichil inau singi asoengam thoktanaba paikhat payaba thorang sing paikhat binaba su YMA na Manipur lengakta haizarakre Cheragasida Mar Students Association Sinlung Hills Joint Headquarters na Sinlung Hills Council Area amadi Mizoram da leriba mitai pnamakta athubi notice ama piraduna khudakta makhoigi homeland da hankinaba amuk hairakli Mizo naharol asi mitai singi oinadi charamnaraba nongsadagi hena sathi hainasu cherol asida mayek sengna palakli Hairiba notice asibu ngakna chattaba kanagumba miyoi singi oina Sinlung Hills Mizo hero singa sina dai oiroi hainasu cherol asida palle asumna chayet number warning kaya amasu mitai singda pirakle adubu Mizoram gi DGP na state asida khundariba mitai sing khudong thiba thoktana bidamak jackson thorangi thabak hena kankhathankre Maragasida Manipur gi rims na chingbada medical tamliba Mizoram dagi medical student kaya su Imphal dagi hanarakre CBSE na school sing the medium of instruction oina regional loan sing sizinanaba hairakre CBSE na masigi affiliated school sing the pre-primary class tagi horaga class 12 fawba haujiklariba option asigi ahenba moina medium of instruction oina sangvidhan gi nipan suba schedule da chalaba Indian loan sing asigi option pinanaba khanghalakre Linguistic diversity, cultural understanding amadi academic mai paknabagi damak multilingual education asi yamnamak maru oi hainasu CBSE na thokkiba circular asida mayek sena palakli Irang hek haurakpadagi Manipur gi tamdagi miyoi kunmari haujik phawbada mangkhre makhoi gi mari makhong amata khangba ngamdri haina official report amana haire Manipur tholi bairang asina maram oiraga state asigi sanaroi singna khudong chadaba kaya mayok nariba si mangda thamlaga Tamil Nadu gi CM MK Stalin na Manipur gi athletes singda Tamil Nadu da sports training tawnaba haizarakre Training amsung makhoina leibagi khudong chaba namak pigani habagi wafam su Tamil Nadu lengakna lauthorakhi Handaki viral chatkiba video adugi matangda social activists ekhoina kaidongoi da su kawba ngamlaroidaba Iron Lady hairagasu khangnaribi Irom Chanu Sarmilana pendaba nungaitaba phongdorakibaga loinana state asina ngasi mayoknariba hojiki oiba phibam asi loisinbinaba center gi meeting chingsilakre Manipur normalcy puraknabugidamak Nagaland gi ruling party NDPP habadi Nationalist Democratic Progressive Party na matam punamakta sem saduna lei amadi support tawgani hairakli Bank sing chayolamada numit mangani khaktamak hanglaba yari warebasi Indian Bank Association IBA na lagliba July 19 da lawraba yari megi anganba saruktana IBA amadi United Forum of Bank Employees kamasigi matangda yanakhrabani amadi maming laraba bodybuilder Justin Vicky KG chaniga tarawet na maki mangak thudek laba matung laikhidre amadi aroibada Guwahati ki law and order situation asi kayamuk yamna phage haibabu DIG law and order Vivek Raj Singh na morning walk chatlingai maki makhutagi ka henba miyoi kharna phone lakhre hairi thodo asi Guwahati gi ulubari da thokibani Nasigi nadi Arambai News Guwahati da mithelon gi pau sandok jaba matang solution jaba ga loinana tabiri basingbo amkaso hanna khurumjari